COVID-19 laichatna maram oiduna lamdam asigi nauna mayun chongaktuna miyamna sakhangnaraba seishakpa seishakpi kaya ngasidi COVID-19 gi chaithengna maram oiduna ESHEIGI Sinpham THADOKLAGA MAKHOI MASEL PUNSHINDUNA MATAMGI OIBA MANAMSINGI FARM TOUDUNA HINGNABAGI LANPHAMDA LANTHENGNAHOURI Hiramasida TOMTV gi akhanaba paudamama Malamda aso safu mapiri laisad asibu miyoiba kunaina maitiba piduna malamgi laimaidagi mutat kinaba akan balanjang kaya susangsinba leptri adubu maikai anigi muknabana tongan sinfamda hingliba miyoi kayadi masa masana pamjana paijaramba sinfam kaya thadunaduna hingnabagi lanphamda lanjang naragli miyoibagi awanungai animakta punna satminaramba iseina sinfam ama oijariba lamdam asigi nauna mayol chongkhalagliba seishakpa seishakpi kaya ngasidi COVID-19 laisana maram oiduna ESHEIGI Sinpham nathaiduna Imphal District ki manung sanna lairiba sagolmang yumnam patlauda leiba singol amada farm tahouri miyamna sakhangnaraba seishakpa rocky atokpam amadi SK mangangna mapung oiba thodang lauduna sintha pangthokliba farm aduda maruoina umorok khamen sing mairen singba matamgi oiba manamasing kaya thaduna ngasidi masana masabu thabak pijabaga loinana senthok lambi amasu oihouri SEISHAKPAna Sinpham oiduna hingliba ngasina farm tauduna hingnabagi lanphamda lanthengnariba SEISHAKPA rocky athokpamna COVID-19 na mipum khudimak awaba piri adubu awaba kaya mayoknarabasu hauzik laisat manung asida aikoina tauba yaba thabaksing tauduna selthok lambi ama leihanaba honasi hairagli Manipuri laibiriba ichinaw khudimak loina hena hiram khudimak ta loina wana bangaktani loina wana rawni aduna saishana tauba yaba thabak thoromsing paikhatpiduna hena samaina khogi tanba yaba sen tanba yaba lambiromda changsinbiu haina ayuna kedugisu thamjage hotpu honarabadi lemna khangmangde soidana mahisai afaba toba migi maru wate haibadu ngasidi rocky athokpam amadi SK mangangna mapung oiba thodang lauduna inkhalakliba seishakpa seishakpi kayaga punduna semgatliba farmda saknairaba music director Nanau Sagolmang film director OC Maira amadi Smart Security Service Tera Bazar gi Secretary Pratap Laimuzamna yengsinbaga loinana pukning thogatuna angamba mateng pangkhre Music Director Nanau Sagolmangna singer singna SEISHAKPA fangdre haiduna tuminna laisinbagi mahuta isagi pothok puthokpa romda hena mai unsinduna senmitlon fagatna bahonarapasida pukningda apenba poi tamthiraba laina asidagi faraktuna SEISHAKPASing na isagi ithauda mai onsilakpada aigi maikeidagi angamba mateng pangnaba sem saduna leiri haina haiki Mairian khamen chingba mayam thadun somda mai onjal sing mai to yarpadai to ya mateng toguni habi Film Director OC Mairana Artist Singna Subanombada Mai Onsilakpasida Makhoi bu pungning thawatpa oina COVID-19 manungda suri nomliba sida yumpham oiba isai saktam ama puthok kani haina su phongdoki aduna makhoina masi oirakna honabada waramgadabado khangakanda makhoigi punsi amasu makhoigi isai siga mari leinaba isai saktam ama koi yamna Smart Security Services Tera Bazar gi Secretary Laimuzam Pratapna haikibada hairiba farm asibu pothok hena puthokhanaba amadi organic farming ama oihanaba honabada pangba yaba mateng pangani haiki akogi farm house ase organic oiba mongda sagarpada aigi site su pamjana ESHEIGI Sinphamda sanglaktuna mayon chongkhatpa horopada COVID-19 na khangtapta mayol chikthatpi khraba farm adubu hinganna bahonabada achawa thodang lauriba SEISHAKPA rocky na lon na hona jariba farm asibu sakhangbiduna farm asida kalaga mari leinaba yauna miyoi kya lakpiduna pungning thogatpa asi hainingai leitana nungai haiki isai chatpa khotpa sisu yadaba dagi koina tamjaba khotjaba pura khodimakta problem oirakpa adagi koina leitabani sana thaknabu honagadra isagi kainobu honagadra yamna awaba moirpudagi agi babana thamiba hingol sida koi sumaina umrok thadana khotana khamen thadana ngamba khoigi panamasing thadana sumaina khoigi awaba kharaji men khatnabagi namta subam nomom khangdamse koi tobam khangdara sumaina koi angamba khara tawjabani ngasidi sinfam ama khaktana punsigi lengdraba sinfamni haiba yaraktri aikoi khudingmangna SEISHAKPA rocky amadi SK mangangumna sinfamda silau thidana honaba mathau tari ananingna songthorakliba miyoi singbu miyamna amasung leingakna pungning thagotpaga loinana mateng pangba mathau tari TOMTV gi damak paudam jariba cameraman ibungoga loinana Swananda loitongam yumdam palau Imphal East